ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕ ꯍꯞꯇꯥ ꯑꯃ ꯃꯄꯨꯡ ꯐꯥꯔꯛꯑꯦ ꯃꯔꯝꯗꯤ ꯑꯩ ꯃꯃꯥꯡꯒꯤ ꯍꯧꯈꯤꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯗꯦꯂꯤꯚꯔꯤꯒꯤꯗꯃꯛ ꯔꯤꯝꯁꯇ ꯄꯨꯈꯠꯄ ꯇꯥꯈꯤꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟꯗꯒꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯌꯨꯛ ꯄꯨꯡ 5 ꯑꯗꯥꯏꯗ ꯃꯍꯥꯛꯁꯦ ꯑꯦꯗꯃꯤꯠ ꯇꯧꯔꯦ ꯑꯗꯨꯒ ꯈꯨꯗꯛꯇ ꯑꯩꯈꯣꯏꯒꯤ ꯈꯪꯅꯕ ꯂꯩꯕꯗꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕꯤꯔꯒꯦ ꯍꯥꯏꯅ ꯄꯨꯡ 8:30ꯗ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤ ꯑꯗꯨꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯄꯨꯡ 8:50 ꯑꯗꯨꯋꯥꯏꯗ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟꯗꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯐꯪꯖꯈꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯝꯃꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯈꯤꯗꯕꯅꯤ ꯃꯗꯨꯒꯤꯗꯃꯛ ꯋꯥꯔꯧꯕꯤꯔꯣꯏ ꯑꯗꯨꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯩꯅꯒꯗꯧꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤꯗꯤ ꯑꯣꯏꯊꯣꯛꯂꯣꯏꯗꯕꯗꯨ ꯀꯔꯝꯅ ꯈꯨꯗꯨꯝ ꯆꯟꯒꯅꯤ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯌꯦꯡꯃꯤꯟꯅꯁꯤ ꯕꯥꯏꯕꯜꯗꯒꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯕꯥꯏꯕꯜꯗꯒꯤ ꯇꯥꯃꯤꯟꯅꯔꯒ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯝꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯌꯦꯡꯃꯤꯟꯅꯁꯤ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯄ꯭ꯔꯊꯅꯥ ꯇꯧꯁꯤ ꯁ꯭ꯋꯔꯒ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯕꯨ ꯁꯦꯝꯕꯤꯕ ꯏꯉꯝ ꯉꯝꯕ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯄꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯅꯍꯥꯛꯀꯤ ꯊꯧꯖꯥꯟꯗꯒꯤ ꯉꯁꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯍꯥꯛꯀꯤ ꯑꯐꯕ ꯄꯥꯎ ꯈꯔ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯏꯄꯥ ꯑꯩꯅ ꯈꯔ ꯁꯟꯗꯣꯛꯆꯕ ꯐꯪꯖꯕ ꯑꯁꯤꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯑꯩꯅ ꯉꯥꯡꯕ ꯈꯨꯗꯤꯡꯃꯛꯇ ꯅꯍꯥꯛꯀꯤ ꯊꯋꯥꯏꯅ ꯆꯤꯡꯕꯤꯗꯨꯅ ꯉꯥꯡꯕꯤꯌꯨ ꯑꯩꯒꯤ ꯐꯦꯀꯜꯇꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯄꯥꯡꯒꯜ ꯁꯛꯇꯤ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯅ ꯁꯤꯖꯤꯟꯅꯕꯤꯌꯨ ꯏꯁꯥꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯉꯥꯡꯍꯟꯕꯤꯒꯅꯨ ꯏꯄꯥ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯈꯤꯗꯕ ꯄꯥꯄꯤꯅꯤ ꯑꯩꯉꯣꯟꯗ ꯑꯐꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯏꯄꯥ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯅꯥꯄꯟ ꯃꯈꯩ ꯅꯍꯥꯛꯅ ꯂꯧꯊꯣꯛꯄꯤꯌꯨ ꯐꯥ ꯃꯈꯩ ꯅꯍꯥꯛꯅ ꯁꯦꯡꯗꯣꯛꯄꯤꯗꯨꯅ ꯅꯍꯥꯛꯀꯤ ꯑꯐꯕ ꯄꯥꯎ ꯑꯁꯦ ꯐꯖꯅ ꯄꯨꯔꯛꯄ ꯑꯃꯁꯨꯡ ꯐꯖꯅ ꯇꯥꯛꯄꯤꯕ ꯉꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯕꯤꯌꯨ ꯍꯧꯕꯗꯒꯤꯅ ꯂꯣꯏ ꯐꯥꯎꯕ ꯅꯍꯥꯛꯅ ꯆꯤꯡꯕꯤꯌꯨ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯗꯁꯨ ꯅꯍꯥꯛꯅ ꯃꯄꯥ ꯅꯥꯏꯗꯕ ꯄꯣꯠ ꯄꯤꯅꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯃꯦꯟ ꯑꯩꯈꯣꯏ ꯉꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯑꯗꯨ ꯈꯨꯗꯨꯝ ꯆꯟꯒꯗꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯌꯦꯡꯃꯤꯟꯅꯁꯤ ꯃꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗꯒꯤ ꯋꯥꯔꯤ ꯃꯇꯧ ꯀꯔꯝꯅ ꯖꯦꯔꯤꯀꯣ ꯇꯨꯝꯅ ꯃꯥꯡꯈꯤꯕꯒꯦ ꯖꯦꯔꯨꯀꯣꯒꯤ ꯆꯦꯛꯄꯜꯁꯤꯡꯁꯦ ꯀꯔꯝꯅ ꯃꯥꯡꯈꯤꯕꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯕꯥꯏꯕꯜꯗꯒꯤ ꯑꯩꯈꯣꯏ ꯇꯥꯃꯤꯟꯅꯁꯤ ꯑꯌꯥꯝꯕ ꯃꯤꯅꯁꯨ ꯇꯥꯔꯝꯃꯅꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯃꯁꯤ ꯇꯨꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯖꯦꯔꯤꯀꯣꯁꯦ ꯀꯃꯥꯏꯅ ꯁꯦꯝꯈꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯅꯣ ꯃꯈꯣꯏꯁꯦ ꯀꯌꯥꯝ ꯀꯟꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯕꯥꯏꯕꯜꯗꯒꯤ ꯑꯩꯈꯣꯏꯅ ꯌꯦꯡꯃꯤꯟꯅꯁꯤ ꯗꯤꯎꯇꯦꯔꯣꯅꯣꯃꯤ 9:1-2ꯗ ꯑꯁꯨꯝꯅ ꯍꯥꯏ ꯑꯍꯥꯟꯕ ꯚꯔꯁ 1ꯗ ꯍꯥꯏ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡ ꯏꯆꯤꯟꯅꯥꯎꯁꯤꯡ ꯁ꯭ꯀ꯭ꯔꯤꯟꯗꯗꯤ ꯏꯪꯂꯤꯁꯇ ꯎꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯆꯨꯝꯅ ꯑꯥꯔꯊ ꯍꯟꯗꯣꯛꯆꯔꯛꯀꯦ ꯅꯈꯣꯏꯅ ꯌꯦꯡꯕꯤꯌꯨ ꯅꯈꯣꯏꯁꯨ ꯅꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯕꯥꯏꯕꯜꯗ ꯌꯦꯡꯕꯤꯌꯨ ꯑꯩ ꯃꯇꯝ ꯌꯥꯝ ꯂꯧꯗꯅꯕ ꯍꯣꯠꯅꯖꯒꯦ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡ ꯇꯥꯎ ꯅꯈꯣꯏꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯦ ꯖꯣꯔꯗꯥꯟ ꯇꯨꯔꯦꯟ ꯑꯁꯦ ꯂꯥꯜꯂꯒ ꯆꯠꯀꯅꯤ ꯑꯗꯨꯒ ꯅꯈꯣꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯔꯕ ꯑꯃꯁꯨꯡ ꯅꯈꯣꯏ ꯅꯁꯥꯃꯛꯇꯒꯤ ꯍꯦꯟꯅ ꯄꯥꯡꯒꯜ ꯀꯜꯂꯕ ꯖꯥꯇꯤ ꯀꯌꯥ ꯑꯃꯕꯨ ꯅꯈꯣꯏꯅ ꯂꯧꯁꯤꯟꯒꯅꯤ ꯍꯥꯏꯔꯤꯕ ꯁꯍꯔꯁꯤꯡ ꯑꯆꯧꯕ ꯁꯍꯔꯁꯤꯡ ꯑꯗꯨꯒ ꯑꯇꯤꯌꯥ ꯐꯥꯎꯕ ꯌꯧꯅ ꯆꯦꯛꯄꯟ ꯈꯥꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯁꯍꯔꯁꯤꯡ ꯑꯗꯨ ꯅꯈꯣꯏꯅ ꯂꯧꯁꯤꯟꯒꯅꯤ ꯚꯔꯁ 2ꯗ ꯍꯥꯏ ꯌꯥꯝꯅ ꯆꯥꯎꯕ ꯑꯃꯁꯨꯡ ꯋꯥꯡꯕ ꯃꯤ ꯑꯅꯥꯀꯤꯝ ꯃꯆꯥꯁꯤꯡ ꯅꯈꯣꯏꯅ ꯈꯪꯗꯕ ꯄꯥꯎꯐꯝꯗꯥꯎ ꯍꯦꯁꯍꯥꯔꯠꯁꯦ ꯅꯈꯣꯏꯅꯁꯨ ꯇꯥꯈ꯭ꯔꯕ ꯀꯅꯥꯅ ꯑꯅꯥꯛꯀꯤ ꯃꯆꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯇꯥꯈ꯭ꯔꯕ ꯃꯁꯤꯒꯤ ꯚꯔꯁ 2ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯖꯦꯔꯤꯀꯣ ꯍꯥꯏꯔꯤꯕ ꯁꯍꯔꯁꯦ ꯃꯁꯤ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯖꯥꯇꯤ ꯀꯌꯥ ꯃꯔꯨꯝꯅ ꯇꯥꯔꯒ ꯂꯩꯕ ꯁꯍꯔ ꯑꯃꯅꯤ ꯃꯁꯤꯒꯤ ꯑꯀꯣꯏꯕꯁꯤꯡ ꯑꯗꯣ ꯑꯇꯤꯌꯥ ꯐꯥꯎꯕ ꯌꯧꯅ ꯋꯥꯡꯂꯕ ꯆꯦꯛꯄꯜꯁꯤꯡꯅ ꯀꯣꯏꯁꯤꯜꯂꯒ ꯂꯩ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯗꯨꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯕ ꯐꯤꯠ 10ꯒꯤ ꯃꯊꯛꯇ ꯍꯦꯟꯕ
ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯤꯁꯤꯡ ꯑꯅꯥꯀꯤꯝꯁ ꯍꯥꯏꯕꯗꯤ ꯍꯤꯡꯆꯥꯕꯁꯤꯡ ꯍꯥꯏꯅ ꯈꯪꯅꯩ ꯃꯈꯣꯏ ꯑꯁꯦ ꯍꯤꯡꯆꯥꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯤ ꯃꯔꯛꯇꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯋꯥꯡ ꯊꯣꯏꯅ ꯆꯥꯎꯔꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯈꯨꯟꯗꯥꯏ ꯍꯥꯏꯅ ꯗꯤꯇꯣꯅꯣꯃꯤꯒꯤ 9:1-2ꯗ ꯃꯣꯖꯦꯁꯅ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯝꯕꯔ 13ꯗꯒꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕꯤꯅꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯖꯦꯔꯤꯀꯣ ꯍꯥꯏꯔꯤꯕ ꯃꯐꯝ ꯀꯦꯅꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯌꯦꯡꯁꯟꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯃꯤ 19 ꯊꯥꯈꯤ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯩ ꯍꯥꯏꯕꯅꯣ ꯌꯦꯡꯁꯤ ꯃꯈꯣꯏꯅ ꯍꯥꯏ ꯃꯈꯣꯏꯅ ꯑꯪꯒꯨꯔ ꯆꯔꯣꯡ ꯑꯗꯨꯒ ꯃꯗꯨꯗ ꯄꯥꯟꯕ ꯃꯍꯩ ꯃꯔꯣꯡ ꯂꯣꯏꯅ ꯄꯨꯔꯛꯄ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯍꯥꯏ ꯚꯔꯁ 27ꯗ ꯅꯈꯣꯏꯅ ꯆꯠꯂꯨ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯊꯥꯈꯤꯕ ꯂꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯠꯂꯦ ꯇꯁꯦꯡꯅꯃꯛ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯈꯣꯏꯒ ꯁꯪꯒꯣꯝꯒ ꯆꯦꯟꯕ ꯃꯐꯝꯅꯤ ꯌꯦꯡꯉꯨ ꯃꯁꯤꯒꯤ ꯃꯩꯁꯤꯡ ꯑꯗꯤ ꯈꯣꯏꯒꯤ ꯁꯪꯒꯣꯝ ꯆꯦꯟꯕꯗꯤ ꯌꯥꯝꯅ ꯂꯩꯍꯥꯎ ꯆꯦꯟꯕ ꯃꯐꯝꯅꯤ ꯍꯥꯏꯕ ꯖꯦꯔꯤꯀꯣ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯑꯗꯨ ꯚꯔꯁ 20ꯅ ꯍꯥꯏꯗꯥꯏꯀꯣ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯜꯂꯤ ꯃꯈꯣꯏꯒꯤ ꯁꯍꯔꯁꯤꯡꯗꯣ ꯂꯣꯏꯅ ꯆꯦꯛꯄꯟꯅ ꯈꯥꯖꯤꯜꯂꯦ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯀꯜꯂꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯗꯨꯒ ꯑꯅꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯎꯏ ꯍꯥꯏ ꯑꯅꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒ ꯁꯤꯗ ꯑꯃꯨꯛ ꯚꯔꯁ 29ꯗ ꯑꯃꯦꯂꯥꯏꯛꯁꯤꯡꯅ ꯈꯥꯗ ꯂꯩ ꯍꯤꯇꯥꯏꯠ ꯖꯦꯁꯨꯕꯥꯏꯠ ꯑꯃꯣꯔꯥꯏꯠꯁꯤꯡꯅ ꯆꯤꯡ ꯃꯔꯛꯇ ꯂꯩ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯀꯟꯕ ꯖꯥꯇꯤꯁꯤꯡꯅꯤ ꯑꯗꯨꯒ ꯀꯅꯥꯅꯥꯏꯠꯁꯤꯡꯅ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ ꯑꯗꯨꯒ ꯖꯣꯔꯗꯥꯟꯒꯤ ꯇꯣꯔꯕꯥꯟꯁꯤꯡꯗ ꯃꯈꯣꯏꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩ ꯚꯔꯁ 33ꯗ ꯆꯠꯃꯤꯟꯅꯔꯁꯦ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯍꯤꯡꯆꯥꯕꯁꯤꯡ ꯎꯈꯤ ꯑꯅꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯃꯗꯨ ꯊꯣꯛꯂꯛꯄꯗꯣ ꯑꯩꯈꯣꯏꯅ ꯎꯈꯤ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗ ꯑꯩꯈꯣꯏ ꯑꯁꯦ ꯀꯧꯖꯦꯡꯒꯨꯝꯅ ꯑꯣꯏꯒꯅꯤ ꯍꯥꯏ ꯃꯁꯤꯅꯤ ꯇꯁꯦꯡꯅꯃꯛ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡ ꯍꯣꯏ ꯃꯈꯣꯏꯅ ꯄꯨꯔꯛꯏꯕ ꯔꯤꯄꯣꯔꯠ ꯈꯨꯗꯤꯡꯃꯛꯁꯦ ꯆꯨꯝꯃꯤ ꯑꯗꯨꯅ ꯃꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯟꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯒꯣꯂꯦꯠ ꯍꯥꯏꯔꯤꯕꯁꯨ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯈꯣꯏꯁꯨ ꯃꯗꯨꯒꯨꯝꯕ ꯃꯆꯥꯁꯤꯡ ꯒꯣꯂꯦꯠꯀꯨꯝꯂꯕ ꯌꯥꯝꯅ ꯊꯧꯅꯥ ꯐꯕ ꯑꯗꯨꯒ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯤꯁꯤꯡꯅ ꯌꯦꯡꯅꯕꯁꯤꯡꯅ ꯂꯧꯁꯤꯟꯕ ꯉꯝꯗꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯆꯦꯛꯄꯟꯅ ꯐꯖꯅ ꯀꯣꯏꯁꯟꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯃꯅꯤ ꯖꯦꯔꯤꯀꯣ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡ ꯑꯁꯤꯗꯤ ꯃꯈꯣꯏꯗꯤ ꯀꯩꯗꯧꯕ ꯃꯈꯣꯏꯗꯤ ꯃꯄꯥꯡꯒꯜꯁꯨ ꯁꯣꯠꯂꯤ ꯃꯈꯣꯏꯗꯤ ꯑꯗꯨꯒ ꯂꯥꯟꯒꯤ ꯇ꯭ꯔꯦꯅꯤꯡꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯃꯈꯣꯏꯗꯤ ꯂꯪꯐꯩ ꯆꯠꯂꯛꯄꯒꯤ ꯋꯥꯕ ꯃꯈꯣꯏꯗ ꯑꯗꯨꯒꯨꯝꯕ ꯂꯩꯕ ꯑꯁꯣꯟꯕ ꯃꯤꯁꯤꯡꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕ ꯁꯣꯜꯈ꯭ꯔꯕ ꯃꯈꯣꯏꯅ ꯆꯦꯛꯄꯟꯅ ꯀꯣꯏꯁꯟꯕ ꯆꯦꯛꯄꯟꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯊꯣꯡ ꯐꯥꯎꯕ ꯍꯥꯡꯗꯣꯛꯇꯕ ꯃꯗꯨꯗ ꯂꯩꯕ ꯈꯨꯟ ꯁꯍꯔ ꯃꯌꯥꯝ ꯑꯗꯨ ꯂꯧꯁꯤꯟꯕ ꯍꯥꯏꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯃꯈꯣꯏꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯆꯠꯄ ꯉꯝꯃꯣꯏ ꯑꯩꯈꯣꯏꯁꯦ ꯀꯧꯖꯦꯡꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯦꯕ ꯃꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯕꯁꯨ ꯃꯁꯤ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯇꯕꯅꯦꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯌꯦꯡꯉꯁꯤ ꯃꯈꯥ ꯇꯥꯅ ꯏꯁꯣꯔꯅ ꯖꯣꯁꯨꯋꯥꯗ ꯖꯦꯔꯤꯀꯣꯁꯦ ꯈꯨꯗꯨꯝ ꯆꯟꯅꯤꯡꯉꯥꯏꯒꯤ ꯖꯣꯏ ꯇꯧꯅꯤꯡꯉꯥꯏꯒꯤ ꯀꯔꯤ ꯑꯣꯔꯗꯔ ꯄꯤꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯑꯩꯈꯣꯏꯅ ꯖꯣꯁꯨꯋꯥ 6ꯒꯤ ꯆꯦꯞꯇꯔ 6ꯗ ꯕꯦꯁ ꯇꯧꯕꯅꯦ ꯆꯦꯞꯇꯔ 6ꯒꯤ 1-2 ꯑꯩꯈꯣꯏꯅ ꯑꯔꯣꯏꯕ ꯐꯥꯎ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅꯈꯜꯂꯒ ꯄꯥꯔꯛꯀꯦ ꯚꯔꯁ 1ꯗ ꯍꯥꯏꯁꯦ ꯖꯦꯔꯤꯀꯣꯁꯦ ꯃꯈꯣꯏ ꯂꯣꯏꯅ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯍꯥꯏ ꯊꯣꯡ ꯂꯣꯏ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯀꯅꯥꯝꯇ ꯃꯄꯥꯟꯗꯒꯤꯁꯨ ꯃꯅꯨꯡꯗ ꯆꯪꯗ꯭ꯔꯦ ꯑꯗꯨꯒ ꯃꯅꯨꯡꯗꯒꯤꯁꯨ ꯃꯄꯥꯟꯗ ꯀꯅꯥꯁꯨ ꯊꯣꯛꯂꯛꯇꯔꯦ ꯚꯔꯁ 2ꯗ ꯍꯥꯏ ꯏꯁꯣꯔꯅ ꯍꯥꯏ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯖꯣꯁꯨꯋꯥꯗ ꯍꯥꯏꯈꯤ ꯌꯦꯡꯉꯨ ꯑꯩꯅ ꯅꯪꯒꯤ ꯅꯈꯨꯠꯇ ꯖꯦꯔꯤꯀꯣꯁꯦ ꯄꯤꯕꯤꯔꯕꯅꯤ ꯃꯗꯨꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧꯁꯤꯡ ꯑꯗꯨꯒ ꯗ ꯃꯥꯏꯇꯤ ꯃꯦꯟ ꯑꯣꯐ ꯚꯦꯂꯔ ꯂꯥꯟꯗ ꯌꯥꯝꯅ ꯍꯩꯁꯤꯡꯂꯕ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯂꯥꯟꯃꯤꯁꯤꯡ ꯖꯦꯔꯤꯀꯣꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯑꯩꯅ ꯅꯪꯒꯤ ꯅꯈꯨꯠꯇ ꯄꯤꯔꯕꯅꯤ ꯍꯥꯏ ꯚꯔꯁ 3ꯗ ꯌꯦꯡꯁꯤꯀꯣ ꯅꯍꯥꯛꯅ ꯁꯍꯔ ꯑꯁꯦ ꯀꯣꯏꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯂꯥꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯃꯥꯡꯗ ꯆꯠꯂꯒ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯀꯣꯏꯁꯤꯟꯒꯗꯕꯅꯤ ꯃꯁꯤ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏꯅ ꯅꯨꯃꯤꯠ 3ꯅꯤ ꯆꯨꯝꯅ ꯑꯃꯨꯛꯇꯪ ꯀꯣꯏꯒꯗꯕꯅꯤ ꯑꯗꯨ ꯄ꯭ꯔꯤꯁ 8ꯅ ꯌꯥꯎꯂꯥꯕ ꯃꯆꯥꯒꯤ ꯄꯦꯔꯦꯁꯤꯡꯒ 8 ꯑꯗꯨ ꯈꯣꯡꯗꯨꯅ
आग की mamangda haidi yathang tara yawbo upugi mamangda nakoina puraga satkadabni verse 4 ni aina hajaribse aduga tare suba numitadi nakoina sahar ase tarela koigedabani aduga preaching na trumpet to khonggadabani verse 5 ta yengse asumna nakoina tawba matamda nakoina ramgi habdi yaulaba masagi magi machigi pere singa aduna sana khongba matamda makoina nakoina trumpet ki makhon tagani aduga misingna awba khonjenga loinana laugani madugi matamda haireba sahar ki chakpal singa so laite manana tugani hamni haidi chapjungna lairamado phadak oin lema laite manana tugani aduga hairiba mising aduna mahaki mamangda leiba adu kaduna satkhani haina sumaina satlu haina sumaina yathang adu pikhirami chamcham yathangni adu khoni yengse verse 6 dagi verse 8 dagi 10 13 15 16 20 21 je khoi namu yengmana sisnausa aduga sumaina isorno sumaina taw haina Prabhu Jisu Krishna Joshua da yathang pikre aduga Joshua namu verse ni panda haiko it came to pass asum no ere matter when Joshua na hairiba singje mi singda nganglami aduga purohit tare na yaulaba masigi pere singa tare dado makoina purami aduga makoina ishorgi mamangda chalami ishor habdi makoina upu agop kabenan ado madugi mathakta marse laire adugi manungda 10 commandment jaw lay madu ishorna makoigi loine habi khudamni adugi mamangda makoina chalami and blew with the trumpet makoina chappa matamda makoina ngasagi pere singa do khongame makoi pere singa khongba khatani aduga agop covenant of the Lord follow them makoigi matungda agop covenant na matung ilame verse 9 da aduga makoigi langi amen hadi khuchukolai paiba lanmising aduna Israel gi lamising aduna preaching adugi trumpet khongleba preaching adugi mamangda salame adugi khwai matung dana kana lame kana miyam sing aduna makoigi matungda lame asumna khongduna salame aduga verse 10 haiko Joshua commanded the people Joshua na meeting do yatang tungduna hai na khoi lang ba yaro ye shall not shout khoina nor make any noise with your voice na khoigi chindagi khonjan amata tholokpa yaroi neither shall any word proceed out of your mouth henko na khoina langba yaroi na khoigi chindagi wahyama phaw tholokpa yaroi until the day I bid you shout aina na khoida law haidri phawa then shall ye heard adugi matung de na khoina lawgadabni hai verse 13 damu pase purohit taret yaulaba gi masigi pere singa puba purohit taret aduna hairiba ishorgi ak upu adugi mamangda lepanaidana salami trumpet khonglami aduga makhoigi mamangda lamishing na salami adugi matungda mishing aduna ak adugi matungda mishing aduna matung induna salami hai sinapsa aduga sidai asmaina makhoina tawbani ko it came pass on the asmaina da nomagi amuk damai chalani first day da ahabanumita amuk salani aduga makhoigi kem da halal lairani ani subunumita sumaina su amutang ko salani aduga tareni suba matanda 15 day jiko it came to pass on the 7th day tareni suba matanda de makhoi nganna hogalame hai no ngandringida aduga hairiba sahar asmai tawdana tarela kosalame hai tarela suba numita asni ko tare kosalmi aduga tarela kosalaba matamda praise na trumpet sing adu khong khirami aduga josana mida missing adu da harami law for the Lord has given you the city maram de ishona sahaje pithorabani verse 20 da missing aduna laurami puroising duna trumpet khonami asum waida missina haireba trumpet ki makhon taba matamda missing au khonjeng loina na lauki madigi matinda Jerusalem gi wall ase laite manana ko kindarami makoigi mamangda aduna haireba missing aduna sahar da sangi adu mai mamangda lebesing do makoin haireba sahar do loksalami aduga verse 21 aduga hairiba sahar se mang tanba matanda Rahab amasung maki imung manung khatani kankeba aduga sanalupa makoigi lairiba sing adude ishorgini hai aduna taba makai se makoina verse 21 da tumna sahar da mangna min nupa nupi ahal
naha salaba hameng yaw madu leiba sasan khudima loina tumna manghan lami haina asumna pali sinawsing masi ekoina mu yemne ai samtangna haige sinawsing masi da pidibje kamaina Jerusalem Israel Ishori michna Jerusalem sorry Jericho se kamaina loksan gi haiba matamda makoi chatpagi order je shona pibe athang cham chame masi loksan bje makoina lan sonaraga loksan gi banate cham chame shona ahan bada makoi gi kwai makok thongbada makoi gi lan missing ado maduna makoina pareng chana sakani adugi mathangda hek ahan ba makokta lan missing aduna sakani makoi gi langi damak khandokhraba lan missing aduna chale adugi matungda purohit tarena yaw labagi makoi gi masigi khoina pere singado adu khonglaga makoina haidaba lan missing adugi matungda chatkani adugi matungda ak asagi ishogi ten kamame yawbo upu ishogi mercy seat yawba adugumba upu aduna ahum subda laigani adugi matungda miyam sing adune makogi jati kyalai makogi jati haidi makogi tribe tholai tribe tho adugi makogi order lai makoina chatpa matamda lambi jamda ahan bada kari jati na sakhani mathangda kana lakhani habje makogi jati adugi order matungna chalame asmai chale adu chatpa matamda hai mi asagi mati yam khrabani makoina Israel degi tholakkiba mije asugi mati yam khrabani hoi si horogasu makoigi masa masu singi asugi mati yam khre hairiba angang hanu hana yawriba khudema do makoina chatpa matamda Joshua piba yathangje khoina mamangda haikre makoina wari sanaba yaroi makoina langba yaroi makoina tumenna sakadamni asagi pere singagi makol tadana makoigi kanagum asuk yangra missing adugi masindagi wahai amak tholaba adudi Jericho sahar je kedong da loksan banga momoi dabne machana ma phabu tholoba yade asmai tawdana yamna ishona pi kerba order chambo order hase makoina induna nongmugi amuk aduga ani subada amuk amum koiraga tare ani subada tare ra koiraba matungda hairiba puroi singduna kanna pere singa sangna khonga matungda rosana law haina lawre lawbu matamda ngasagi Jericho gi wall ate khudakta drangana ningare adu matungda makoina sangaga maduda leriba missing ado ishona tumna mangki habni sinapsa masini adubu khoina Hebrew gi 11 gi 30 dai by faith the walls of Jericho fell down Jericho gi chekpan singa che ta kirami after they were compassed about 7 days numitareni makoina kwashlaba matungda hai sinapsa masigi wadi che aikhoina taba matamda isam chame adubu masigi aikhoigi punsida masigi chawba para amani sinapsa aikhoigi miengdadi Jericho asuki mati chekpalna question khraba waba chekpalna question khraba se masi lauthopa kaidongda khoina ngamde masi isrokhadagi pangana masi tuhanba ngamkhibani sinapsa adubu masi jo toba matamda misingna ya khiba thodangdi ishorna haiba order isam chambo order koina chalu tarene subdam tang koyo nakhoi langba yade haiba Israel masa singna ishona pi khiba isam chambo order do makoina haiba inki makoina mapong phana surrender togi maduda leiba mepong khudama ama phawba soidana surrender togi makoigi order do kaidana ishona pi khiba yathang adugi matungna missing aduna thajaduna maduda sakhi asmai chamdana ishona pi order da thajaduna ishona haikiba yathang adu inba dugi mapana Jericho gi asuki mati yamnaba sahar asuki mati chekpan wanglaba sahar ado irai laina tu kirami makoina law matamda ishona sagadu tharaga haire chekpal ase thugai khibani asmai tawdana isha aikhoigi pangalna de sinawsa aikhoigi pangalna de aikhoigi mangda leiba aikhoina joy tawba ngamloreba chingawgumlaba aikhoigi pamki problems sing aikhoigi punchida laiba ayet shogi lambi chappa matamda piriba ayet akai thingaiba leiriba aduga athemba chayenguma leiriba mayam ase sinawsa nang aigi panganna masi kaidongda masi maithiba piba ngamoi adubu kanagi aikhoina ishona thajaduna ishona taw haibdo inba dugi mapana ishona punama ado khudum chalan bigineba nang aigi dama haibase masini sinawsa aikhoigi Matthew khoina 17 gi 20 dai Prabhu Jisu Krishna makhoida hai he thaja phata basa aina na khoida hairi
hangam maru muk shawba nakhoi gi thajaba leiragadi ching asi nakhoi mafam honglaga atop asomda chalu haibada masi mafam hongani hamni aduga last hai nothing shall be impossible unto you nakhoida oi tholoidaba kari su laite hamni masin harebdi sinausa ai khoine isona piba yathang isona si taw haina bible da ikribase masida thajaba aduga prabhu jesu christ ngona thajaba isoda thajaba hangam maru muktang chawba thajaba leiradi ai khoina ngamoi haiba ai khoi gi punsida tawba ngamroi taibung mi amo oina khoina ngamroi haibado loina ngamgani haina masigi bible asida palleba isnaw ai khoina bible da yawriba wari se ai khoi gi dam khanaba ngaktani ado haribase nangasi masemak Jericho tu bagi experience nang ai gi punsida ju oibe ai gi nang ai gi imangda Jericho gumbaraba suki matik chawna koishalaba chakpanna koishalaba ai khoi gi imangda ai khoina problem camrum haidi samasa camrum khoina pap ki oro athemba gi oro ai khoi da samasa ai khoi gi imangda achaw achaw ba samasa laiba khudimuk che ai khoina khudum sanbang moi hariba mayam ase ai khoi ju short thajaduna shona bible da tau si tau haina pikiba order adu da ai khoina inbagi mapana masi khuduma purakpa ngamgani habase masineba adu Hebrew 11 gi 6 da thajaba yaudana di ishobu pelanba oithoktabani hai aduna ishoda lakpa khudimana ishor se mahakni ishor se mahak se ngam ba ishor ni habase ekhoina thajagadamni aduga mahak pu chen thawa yauna thiriba mangon aduda mahakna mana pibi habase ekhoina thajagadamni hamni aikhoi gi punsida thajaba yaudana di ishor bu pelanba sungam ngam aikhoi gi punsida thajaba yaudana di aikhoi gi imangda laiba samasya achaw khudima papki athembagi taibung panbagi khudima se aikhoina kaidonungda khudum chanba haibase ngamoi snausa hoi khudam amaga muyengse John 5 da aikhoina khangi John 5 ki 5 da hai masida sahi kuntraga nipan masa leng otpa ngamdaba adu chukta chatpa ngamdaba nupa ama akhoina leirammi hai ai wari samjalage snausang matamde am lawroge aduga verse 9 da hai hairiba nupa ase masi verse 8 da hairiba nupa sida Prabhu Jesu Christ na hai ko ai hai na ke anaba phaningbra mamangi verse sinda lai adu matamda nupa aduna aidi kana su thangda binaba leite adu monda Prabhu Jesu Christ bu thajaba am lai adu matamda Jesu Christ na monda haimni ko hakulu nangi phamungdo pungkhalo adu chalu hai adu verse 9 immediately the man was whole and took up his bed and walked. On the same day was a Sabbath. Madu pathabana mine. Adu matamda Prabhu Jesu na mongonda yathang pibini. Haugalu nangi phamungdo nangna puriba nangi phakto pukhalo aduga nang chalu hai. Adu matamda haidwa nupasna Prabhu Jesu Christ gi wahido thaje man haribse aina inba taragade man aibu phanba su ami habse man thaje adun maram moidana mana dumatana mana haide ai disai kunra ne pan na aduna leng otpa ngamdrabni ai haugatpa ngamoi aigi phakche haugalaga ai puba ngamoi na mana haide adugi mata khetoba Prabhu Jesu Christ na monda pibe yathang adu da man thajayeba aduda thajabaduda mahana chatnaba honeba adugumba mana ek thajabigi khong mana lengage ai haugalage haiba he khongpham ma ek mana thangba hobo matamda hek thangakpaga ishona mongonda shakti pibiraga maki singli nauri da salaga maki phamjanduna laiba leng opangamdaba singli nauri do ishona khudakta phale adu ma haugalaga ma chale maki anamda phai asini sinausa nangai gi punsida junga sima ekhoina waitholoro ekhoina tawba ngamdaba ekhoina khudum chandaba pap ekhoina thadoppa ngamdaba phattaba hinabi adugumba kyamanum leiramba yai hairiba sing ado ekhoiju kaidaba Prabhu Jesu Christ gi wahida thajaduna maki Bible paduna maki Bible da pi ke wasak adu thajaduna ekhoina madu khudum chanba ngamgani habsine ekhoigi miyangdadi waitholoidaba lambi ekhoina chaningai lengningai lambi suklai leitaba matamda ishona ekhoigi dam lambi hangtokpa ngami kaugumse red se samudra
masi lamba matamda kaidaba akoina mangdana samudra tungdana Egypt ke lamising aduga oyetana singsang sing lay adu matamda Israel masa singi lanthon ngai lambi leite adubu kamaina lanthon gi mising makoi shirani haina khanbani adubu ishona samudra do oitholoidaba samudra khaidok paibje migi pangan oitholoidaba samudra resi do khairaga makoi kangphaloina chalale koina lambi suklai leitaba mafamda laitare khanba mafamda ikoina ishorda thajadana ngaiba taragde ishorna ngai gi lambi puthopigini habje First 5 ki 4 da sai hango masine ishorda gi popo khudingmana prithibi bu joy toba ngami hai this is the victory that overcome the world even our faith aikoi gi thajaba asina prithibi ase joy toba ngamgani aikoi gi thajaba asina aikoi gi punsida lakpa sama choba Jericho gumna wanglaba samasa chingjau gumna wanglaba samasa paki polong khudingma akoina khudum chanba ngamgani habse masine ai quotation ani khaparake akoina nupi writer am Ellen G. White haiban nupi asina mana testimony for such volume 4 gi page 355 dasna without Christ we cannot subdue a single sin or overcome the smallest temptation aikoi ge punchida lapa kwai ge pikpa athemba aduga kwai ge pikpa paba habse Prabhu Jisu Krista yaudnadi masi namthaba aikoina kaidong oithoi have kya sumkraba aduna aikoina Prabhu Jisu Krista yaurogadi kwai chawba pap aduga kwai achomba athemba phawba Prabhu Jisu Krista yaurogadi aikoina loina namthaba ngamgani haibasineba ai nang ai gi panganadi apikpa pap mama aduga apikpa athemba ama khudum chanba habse ngamoi habse aikoina kawgumsi aduga education hariba lari asigi page 257 da asumna through faith in Christ Prabhu Jisu Krista ngonda thajabagi mapana every deficiency of character may be supplied aikoi gi lamsapta awatpa khudingma do menkhatpa ngamgani menkhatpa yai every defilement cleanse aikoi gi wangang sangang da lamsa sajata lairiba amotpa khudingma do samthokpa ngame every fault character aikoi gi asoiba khudingma sumthokpa ngame every excellence develop koina shogi dama apaba lamsa sajat khudingma do aikoina yokhatpa ngame habni Prabhu Jisu Krista ngonda thajaba aduga mahana Bible da tau haina piba isam samba yathang aduda yathang aduga Bible da haikraba khudingma aduda ishona pipi khibra promise aduda aikoina thajaduna aikoina isam samna aikoina thajabagi mapana aikoina Prabhu Jisu Krista thajami mapana haiba inba matamda punama ase aikoi punsida oiba khudingma ase joy tawba ngamgani habsne aduga sida haiko ishona aikoina kawroidaba amna aroibada ishona Bible piriba promise khudima asida Bible da piriba Genesis agina Revelation power da piriba promise khudima ase masi hariba promise asida hariba promise asibu inningai gi shakti ju ishona pi haibase aikoina matam khuding da kawum seba ishona aikoina ngamloidaba do ishona kaidongda haide aikoina ngambadu khaktani ishoga loina ngambadu khaktane ba ishona aikoina tawa habse sinausa nang ai gi punsida su aikoina Jericho je nang ai gi pangal na kaidong da loksan bangamoy adubu ishona isam samna sarade koyo nomagi amutang koyo tare ni subda tare ra koyo aduba nakoina law haiba haiba yathang aduba nakoi wangang badi yade nakoi sindagi wahai amafaw thokpa yade nakoina koiba matamda haiba isam samba haiba adubu ishona piba order asida yathang asida mapung phana 100% akoina surrender tawduna Jericho loksan bangami samai tawduna aikoi isam samba ishona pi ke ba order sing asida 100% surrender tawraga aikoina ishona pibiba pangal gi mapana Prabhu Jisu Krista gi mapana aikoi gi imang da leiriba Jericho gumna wanglaba aikoi gi samasya sing aduga Himalaya singjau gumna wanglaba chauraba aikoi gi pap ki samasya khudingma ase aikoina loina khudum chanba ngamgani habase masini sinawsang asi aikoina ishona haiba asigi matungina aikoi chatlase koi ishona surrender tawrase aduga tabiri na koida su ishona bol pibo isunu ngasi haiba numin asidigi ishori waising asigi matungina koi chana bonasi habse aina mayamda apel tawjare akoi ishora pathna tawse sagada laiba ipa isho yam thagasare ipa koina uji tamkhraba para nahana piba yathang nahana piba Bible da haiba
कमान ऑर्डर इचम संब ऑर्डर अदुदा चामदा चामा अखोइना इचम समना इनबा अदुगी मपाना नाना अखोइदा पांगल पीदना प्रभु जीसु ख्रिस्ट नंगोंदा थाजबगी मपाना इपा ईश्वर नंगोंदा थाजबगी मपाना अखोइगी पुंसिदा लाप पाप की अचौब समस्या खुदिंगमक असे पाप की अदु तांगपान नुसिबगी अखोइगी पुंसिदा लाइबा मकन खुदिंगमक की समस्या खुदिंगमक असेबु इराई लाइना अखोइना खुदुम चनबा ngami हाइबा असिगिदमक थागचरी अखोइना पाना हक लोइनबा मतमदा प्रभुना लोइनबा मतमदा अखोइना ओइथोलोइदबा करिसु लैते हाइबा para असिगिदमक थागचरी अखोइगी पुंसिदा ओइथोलोइदबा लैबा मयाम असे पाना हक लोइनना पुनमक खुदुम चंदुना अखोइना joy oibang manbiyo प्रभु यीशु ख्रिस्त की मिंद खुरमजरी आमेन।